adomna Senjao na Paire haiduna Royce gari di hekta Leiba yaroi sen ki bora truck kaya haplaga puraga chatkrabasu company na direct reject torkani maram di company asi na magi car sale tobudagi hena car gi maintenance ta hena wakal thammi maramatuna hauki bache hitrani pandagi luxury car semba company singi manungda top list lay company asi ki khwaidagi tangba gari Royce bobtail kawi madugi mamal $28 million tai Indian money da hairaga 200 crore aduga khwaidagi hongba gari adugi mamal na Royce red 6.22 crore tai gari tangbagi matik maintenance ki mamal wangi loirana strict rules sing company ki employee amadi car owners singna follow tobatai aduna paisa paire haina masigi maintenance plus strict rules follow tobatai rules kara dikhangmina ba yai karino at least Royce company asina pamli base samu leibalai loiba wai haibutini Royce ki maintenance khakta dollar 5,050 changi haibati 4 lakhs around oil changing khakta $650 haibati 52,000 muk changi aduga service plus maintenance Royce khakta na tawgani mapanda tawrabadi gari ki risk guarantee facility loina khudakta kakhigani ani sobana Royce ki manungi interior design toribase mark Royals ko banupa ama khakta dani aduna crorepati ni haiduna hekta gari ki interior design kase khajik phawde change tawruba yati tawba khudakta Royce na khangkhigani amasung service purmak ban tawkhigani Royce gari ki lifespan se 80 to 100 years ni aduna lire malle haiduna hekta toning taw yati lirabasu mallabasu company da hanna pibada company na hanna gari silosili Royce na pamte makoi gari lambi thongda ta dun leiba aduna masigi rule asisu yengba tai mathangna Royce gari da tele service masana fit torga yawrek I aduna lambi thongda problem oirabasu rescue line tawi aduga company na su mathandana call tawrak I marakta wahang hanglakani kari problem karam tawpa kadaida madug reply su pibatai Royce loiba nupa magi company na makhoi gi service ki damak privacy data lawi car gi sensor gi matekna kaida lei kaida chatli plus car gi oil status karino gari gi condition location purmaga se makoina lawi mother company na aduna masisu yaba tai privacy khanganing da mina Royce thoba phangloi aduga company gi rules ti follow to tai aduga Royce company da suba employee am of makeup perfume ama matai bi yati gari gi izzat ki damak Royce gari gi masagi perfume lai madugi izzat thamnaba Royce leirabadi company ki driver khaktana thawba tai atopa driver thambayati nasana thawjage hairabasana hakayam haiba driver no madu makoina khangi aduga makoi gi thak adu yodrabati nangonda paisa lakh crore leiraga sugari pirakloi makoi gi driver na thawan gani hairaga pirakani Royce ki painting su customer gi apam gi matungina paint tawi atai de tungda tawbi yaroi makoi da amuk khanna tawba taba aduga employee su matai manaw marung apang punna service tawanti akhang achana pami punna mapamata thamde sakhang da pami tani phasida leinari base aduga gari asigi battery yaraktrabati company na alert message birakani mangjawna hekta atai de change torbu yaroi aduna Royce leidringai masi singa se khangba masangi aduna ni mi puramukna masigi gari se leiba yati leiba pide harise